यामना तमथीबा मवंगदा तोरंग लाउबीदा थोक्रिबा अंगांग अनि दु ममादुना seriously injure oina tawriba masi kanagi responsibility no state sida law and order si karamba phibam da kanana law and order phibam je kanana responsibility daita si lawriba game adugi mathang tarpada ukhul district daida community amaga kapna ba hatna ba sule lepti ngarang mak thokri si mayam na su local papers singda atai senen singda khun ahum ni kamjong districts daida village ahum ji soro adagi namli wangli masila 10 to 15 village including market yauna mai thado oga adu karaida central force leiba assam rifle mayam ne hena khangbire khoi gi border si indo myanmar border maruina Manipur ki border si Assam rifle na border guard tawba border ngakpa international border India ga Myanmar ga taina ba Manipur ki Nagaland amasung Mizoram marak si Assam rifle ki responsibility ne masi border guard tawse Assam rifle station se krai dal lai phaiko aduga aloyo amasung asang khulen ato haiba incident thokriba mafam se masi yamna nakna moi station central forcing si marang kaina station taw leibne adu kari tawrin moi kumhai yeng leibra ba kayam kuina khoi Manipur se state na responsibility lawribra masi gi law and order si Manipur state sina masi gi daita si lawribra government of India na daita si lawribra kayam kuina khoi si khang na yeng leihini akhoi di hanna haimandra ikai bambu yaure Manipur si India gi sharuk ama part ama NATTABRA haidra hanjan hangbuji khoi di ikai bam yaure taga da bamina tabidra badina marang na hangi incident aduga torong laubi gi incident thokriba incident mayam singse ngasi ju amuka ju hanjan na hairi state ataida thokpa thodok oiramagadi Honorable Prime Minister, Home Minister, aduga state government, leiriba state government se. Kayam kuina yeng leihido no moi yeng leigadra ba Gujarat ta thokpa taraba UP da thokpa taraba or any other state ta thokpa taro moi kayam kuina yeng leigani atai state di Bolwada Jammu and Kashmir da Operation Sindur. Pikraba state si da moina tauge yang tauba hai noi ngang bangai ngang jau tauning bangai tau jau let them suffer hai bagi mawong se sumnagi sarkar paiminari ba honorable MLA na bhogwa foreign aggression yaure hai foreign aggression oiba yai internal aggression oiba yai in all front whether it may be foreign aggression or internal aggression it is totally failed Adu Manipur leiba prajasing se masigi life and property kamjong do oiba yai who knows hayang impan shor da thokpa yai masi kana gi daita no masi irresponsible oiba both union government amasung state government se they are equally responsible ne kaya puire huji ukhur da litan side chi daida kuki ga naga ga tawna bani hai Tawra ibisi kaya kuirage ngasi torong lawigi laibak thiba thodok se thokhiba matungda followed by litan size da ukhul size da kapna basi sulep lepda dribune adu masidi noi kapna hatti hana jau haibedo adugi mawongda karimta alert tawbidana masidi akoi khangda yamna wagadawri adu ima iben singna noi yawiranu Manipur se aina haijari sidi ima iben singda injin jabagi wan nache deko khangbang na maktadna hairei ne akhoi na isabu irom dom akhoi ngakserege noi yawbira anu haiba yawsal ise masi khangbang na maktadna hairei ibne aduna aina amukasu hanna haijari government of India gi aduga leiriba state government se both external and the internal aggression masi totally fail oire masida Manipur praja sing se kayam kuina khoi khang lei hini haibase
ai government of India aduga state governments ka su masi question si tawribane ba mase adu laibak thiba hayu tai hujik phaugi report ta di ngarang gi incident se asok pakra injure khar natana asia na yauda masi yamna laibak phabani aduna central force nakna ngarang gi thokriba thodok china haiba village omja choroda namlida amsung wanglida thoi biji am nakna Assam Rifle Station mafam ani humda leiribane ba adu moina adum laiba mapalom dagi kene bi ni hai men thangnariba khoigi international border ne masi tawse adu border na ibisi kari tawri noi kari yengi no ba Assam Rifle si kari yenga leino adu hujik phauda Assam Rifle dagi oiro state dagi oiro rush tawsalaga madudaida illegal loina sangchalaga tawramido combing operation tawre khole haibasu ta dieba aina sum tabada masigi jaga sida border yamna sensitive oiba jaga sida khulai paidaba unarmed Manipur police personnel khara deploy tawi hai huimini thana scape amasung namli sida border da asomdana yamna sophisticated oiba asomdagi sangai ba khulai pai ba sing si loina khanga bane border de lei hai bse adu akhoi state government singna unarmed police khara ada deploy tawraga thamiduna tapdi kamjong district ta leiba praja sing si mi oina lodaba nakal number omtana Myanmar gi border dudana yamna sophisticated oiba khulai pairaga changchalakpa aduga akhoi state kina unarmed police personnel khara deploy tawra thamba aduga akhoi da matiang pangba laine na central force particularly border guard toiba Assam Rifle duna kumhai yenga leiba sina tapdi Manipur si kari haini akhoi ikai bu ikai re India gi nagarik amani oina hingda akhoi ikai bu ikai re Manipur gi praja singda thamjabani leiriba sarkar BJP na hek sachon torpodegi masi akhoina rajniti gi khudong saba lawraga haijebanati Manipuri praja sing hena kambirabani moina 2017 dagi nampu sapuda shasan hek torpodegi ngasi bhause mathang tawreiba mayamsi Manipur gi praja singna khangabani hojik phauda chathariba si yamna tawreiba mong mata sing sida khoi kayam kuina khangi ni haidna khoi party side tagi wafam khrasi thamjebani